Natei Chaba Phijet Setpa social media da thagatlibassing miyamna Laiyeng Hwrasi Manipurda hojik nupi kharana Phijet Setpa amadi Natei Chaba Phijet Setpa nupasing langthakpa aduga nupi nupagi crime ama tholakpa matamdana nupasing khaktada chairak piba yummai thaba laikai khulagi tanthokpagi chanabi ama lairagli Lup asinasu haukiba sahi mari mangagi mamangdagi nupising phi komna setuna social media da thagalakpa lepnaba khangan khrabasu lepa laitri makoi singa si miyamna paratambibaga loinana Laiyeng honanaba honarasi haina Kanglaipak Minority Welfare Organization KMDWO ge General Secretary na thadorokba chirol amana phongdoragi Chirol asina makhatana hai karigumba Laiyeng haudrabadi inkhalagdiba nupa nupi kayagi punsida lana chatkiba yabagi oithokpa lei loinana afaba mama ama hidak tauge thibada Fanglaroi dress singnaba pokle Malengi meyangna lamdam asigi kanglai chanura amabu ikai khumnaramba kaya ase ngasidi nupi khara asina maram oiraga isingda tauba tausing amagum unarakpagi masak uhele masi iraibak iramdam asigi mangjabani hana lup asiga wakal tamina khraba ise isel kharaga handak nongna mahausagum Phijet phigai setlaga video upload tawrakliba asiso laibaktibani haukiba sahi kharagi mamangdagi Manipurda nupi singi Phijeta ahongba kaya lagle Atuki matik mama laina ikai khumnaba ngakna chekshina thamliba nupigi hakchang kayat machet utuna social media da toina ulakpa aduna maram oiraga wakal fatha haudabadagi thokaningdaba thodok tholaktuna laikai club maira paibina faduna warak watemba kaya thokre Mara laiba nupa nupi animak warak lagaso ayamba matamdadi nupi di ikai khumnagadabani haiduna makhoigi aran madu namchilaga nupa khaktada aran bat tahanduna makhoibu laikai tanthokpa puba saiba kaya chuthokli masida natana nupi nupagi crime kaya su lepalaitana thoklagli marak asida nupi kharana amuk phi komna selaga social media da viral chatnaba kanna honaba lepri asiguma kaya asti makhatana chatharaglabadi nat culture Phijet chaksada malengi miyamna ikai khumnariba iramdam ase tumit kangum urakpasu yai afaba nupi sing masing yamna puthokpa ngamnabagi damak lubasina sahi khudingi linthoi nganbi kaithel chanura award piduna lagli masigi ona taina bada nupi kharana social media da video upload tawduna viral chatnaba honaragliba ase laibak thibane lubasina Hangningli Phijet phigai setuna viral chanaba honabagi mahuta afaba mama afaba ise isel oiduna viral chanaba honabiyo haini Laibaki luraba tanja achida athobasing soingamdana thaunibagi mahuta real video namduna laithokpa se athobasing adubu usitribara hangningi Kanglaipaki luraba tanja kayada ise isel kayagi mitlugi pirang taithoknabagi damak athoba kaya ama lairi haibasi kaudaba fai ngasi haiba numit asidagi ise isel sing afaba maikaida viral chatnaba honabaga loinana iramdamasi saukhatnaba honaminarasi hainaso chirol asina makha taragli Postmortem report ki batung ina lokhatpam thokpa action lokhatkani ngarang lamding maira mahikol school gi campus da laikhidraba angang adugi postmortem report ngasi laglagani report ki matung ina district administration na lokhatpam thokpa action lokhatlagani loinana angang tare laigadaba ka amada angang tarani thoi tumhan base yamna asoiba amani haina Bisnupur gi ADM tourism open drone phongdokre wapamasi ngarang kumbi kendragi saitonda leiba lamding maira mahikol school saitonda class 6 tamliba mahiroi ama school campus ta laikhiraba matung ADM na lusingba team amana school amadi boarding yengsinba lakpada phongdokibani ADM na lusingba district administration gi staff singna school adugi lairik tampham kaching amadi boarding gi tumpham ka yengsinki boarding da lairamba angang singa wari sanaduna boarding da leibagi matangda wa hangki Masigi matakta ADM asina school asigi founder da school building gi capacity yenglaga angang loksinaba yathang piki tungda laikhidaba mahairo asigi phawak chaw ikhai awang laikai da leiba yumda changduna district administration gi maikedagi khudaki oina sel gi mateng piki loinana misi asigi matangda semkiba JSC gi miyoi singa su unaki Yumthangna balaibak singdagi illegal immigrant sing changlakpa thingnanaba mathau taba thabak khudingmak lokhallu haina laingangna DC da khangankre India ga yumthangna duna leiriba tongan balaibak singda haudi thokliba charangnaba sina maram oiduna state asida illegal immigrant sing hairiba laibak sing adudagi ain kaina sangchilakpada thingnanaba state lenga ki maiki dagi mari leinaba department ki makok thongba official singda mathau taba thabak thoram khudingmak khudaktagi lokhotpa haunanaba akanba instruction pikre
Home Department ki Commissioner Cum Secretary Home and Asok Kumar na khudek piduna thorakpa chirol amada lamdam sida yumthangnaba leibak singdagi illegal immigrants sing ain kaina sangsilakwa thingnanaba lamdam asigi leiriba District Deputy Commissioner amadi Superintendent of Police na state asigi ngamkhai ningthina ngaktuna leibak asigi wangmadagi na natana Internet amadi inter-district boundaries singda aranba mawngda ngamkhai lanthok lanchin tawhandanaba mathau taba thabak paikhatkadabani kariguma masak khangdaba miyoi singna international interstate amadi inter-district boundary Changthok changchin tauba thengnarabadi khudakta faduna hairiba miyoising adugi biographic amadi biometric data marik chumna logadabani authority na faraba illegal immigrants sing adubu secure oiba designated camp amada thamduna humanitarian gi ground mating pangadabani adubu hairiba designated camp sing aduda saidangduna leiriba illegal immigrants sing adu lamdam sigi miyamga punna laiminada nabaso mari leinaba authority na mathau taba thabak paikhatkadabani illegal immigrants sing adubu mathau taba procedure paikhalaba matungda masagi maraibakta deport tawgadabani hairiba khongthang sing asi mapung phana pangthokpa ngamnabagi damak mari leinaba district deputy commissioner na district police yauna district level committee ama semduna illegal immigrants sing lamdam sida ain kaina sangsilakpa thingnanaba tangkhak naina mifam pangthokpa loinana chingnaba mafam singda akan mawongda thiba humbagi thabak chathagadabani deputy commissioner na changnaina border pass system gi makhada exit entry point monitor tawgadabani illegal immigrants sing thidokpagi thabakna district ki paikhatkadabani masigi mathakta illegal immigrants sing na thidoknabagi damakta district level task force athuba matamda sengadabani district level task force adu district adu gi leiriba additional superintendent of police na lusingadabani Maker lusing makhada DC office ki SDC dagi tadaba makok thongba official amadi Assam Rifle BSF CRPF amasong biometric stuff singsu oigadabani haina sirol aduna kangalagli Myanmar juntana mandalegi goal hub oiriba mafam resistance force dagi munbangam kre awang thangba mandalegi mafam ama oiriba Thabaikin town mayamna goal hub ni haina khangnariba mafam adu tha tarama to hena resistance force na control tawrambadagi junta lanmi singna amuk lausin bangam kre Thabaikin juntana lausin khiba aduna chaliba tha asida resistance force ka lanthengna duna hana makoigi khuda lairambadagi munkraba mafam ahum maipakna lausin bangam ki July anida Sanstet ki khathangba Pekon township ta leiba mobe lausin bangam krabani loinana July 13 ta Northern Sangi Nongkhyo town cho rebel singagi juntana munbangam ki Thabaikin hairiba mafam ase gold mine tawbagi asoba mafam am oiri Irawadi Turel gi mapanda Mandalay City dagi kilometers samarom chelaga leiba mafamni mamang sahi gi August 15 da mafam atu bujuntalan mi gi maiki dagi Mandalay People Defense Force amadi atopa alliance singana laushin bangam kibani Yellow Purup Singh Punsinduna Mapangi Sakti Singh Thengnaba Matam Oire Haina MP Sanajaoba Semana Phongdokre Manipur gi maike kayadagi illegal immigrants singna landarakli haiba wafam Rajya Sabha gi MP Oiriba Ningthau Sanajaoba Semana Phongdokladuna asigumba phibam asida lamdam asagi Yellow Purup Singh amato ina punsinduna Mapangi Sakti Singh Foreign Force Thengnaminaba Matam Oire Haidi MP Ningthau Sanajaoba Semana mahaki official X account da Thadorokpa warolda Haikhre ga yumthangnariba testing maruina Assam Mizoram Nagaland amasung Tripura da yumthangnaba leibak sing Myanmar amasung Bangladesh agi masting thingamdana changthalakiba illegal foreign immigrants sing bu masak khangdoktuna maramdamda halankibagi akanba thabak sing lokhalagde Assam laingak na state asida leiriba illegal immigrants sing masak khangdokpagi akanba thabak lokhalakpa loinana miyoi kaya maramda halanba hokre haukiba sai tara asida Assam da masing thingamdana yumthangnaba leibak singdagi ain kaina sangthalakiba illegal immigrants singi masing asuki matik yangkhalaktuna Assam da Hindu sing minority tarakpagi phibam lakle haina Assam gi Chief Minister Himanta Biswa Sharma Phongdokkiba wafam Ningthau Laisema Sanajaoba nahongna ningsinglakle mahangna makha taraduna yumthangnariba leibak Myanmar da kumja lising anigat kunmathoi dagi military lengak lakraba matung pro democracy oiba khulai paiba lalahlu kayaga Myanmar army ga anigi marakta akanba lan chongnarakpana maram oiduna leibak asidagi masing thingamdana Myanmar national kaya yumthangnariba Manipur amadi Mizoram da letana changchilakle Mizoram gi district 13 da sangda fampiduna leiriba Myanmar dagi sangchilakiba displaced person miyoi lising kuntragi mathakta Mizoram laingak na biometric data lobagi akanba thabak sing lokhatkre masida natana yumthangnariba Nagaland state ki oinasu state asigi laingak na illegal immigrants sing sangchilakpa thingnanaba akanba thabak sing lokhali maruoina Assam dagi mitop sing takthokpagi thabak sing chatharakpadagi
ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯅꯁꯨ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯔꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯐꯣꯔꯦꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫